मैम पुनः पोमुका हन सिंग मैट्री सिगी ngasiगी अनिसुबा लाइव अथौबा 16 गी खुंगुल लिजाबगी थौरम लेप लेतना सथरक पसिदा अखोइ सिंग मैट्री सिंग माइकैदगी सु खुराई थोइदिंजम लेकाय मैमना अखोइगी खुंबो मयुम लेरक हारगा खंगनाबिबा मैम मफमदुर लाक्चरी खुराइगी पांगई रोड लेबदो अदर चुमना सुम लाकांदा लंबिगी मनिंग ममांग थंगबा साइडता दुकान अम लेबनिको दुकान दुगी लेरक हेक थंगनाना लेरक अमा चंगमनी लेरक तोनी खुंबो मयुम लेरक हाइसे दुगा स्वाइगी अकोइबदा लैबा लेकाय हाइतारे स्वाइसे दुम मैमना कोइगी पुथिबा लेकाय हारगसु खंगनै हाय दुगा थोइदिंजम लेकाय हाइसना मुक सोम नाकनगी युमगी लेरक सिगी ममांग थंगबा साइडसना मुक खुराई थोइदिंजम लेकाय हाइना ता ओयसु हाइको अदो मैम खोइना ngasi phawbada sasaba thawbasingbu unajaba gi thawramsingda mayam khara top haitare top adugumba thawba magi yumda ngasi se khoi thenarare thawbasina ngasi phawbada culture bu manipuri culture bu manipuri nat bu awang ba thakta pu khatna bagi damakta manipuri mapanda different places singda chatlaga koigi manipuri miyam bu amadi manipur bu sakta na ba topa state sa chatlaga dumba thawram kaya lan thokhibagi mami su mayam uba phangi ayekpa koigi laihoriba mami haitare thawbasina kanna hona jarambagi mami ni yambani moirangthem kingsan mitai thawbasigi ado mayam hakki sangai dani khoina ngasi lakchariba khurai thoidingam laikai gi hogiba laithau village ki incident ta leigidabani thawbagi yumda koi changmina si loinana changlaba matungda munungi miyoi singa unajaduna wari watai sabagi thawramsu mayam koi anthokchaki doi munungi miyoi singa su unajaraga munungi maikaidagi kari phundok pirakno haibadasu mayam taminasi athawbagi pabung leikidre pabung si 1993 1994 swaida oigani haina takpirai accident gi thodokta yam laibak thiba thodok amada leikidabani haina takpirai khoigi leikidraba athawbasigi akhoina ngasi phawada unajarakpa koi leikidraba thawbasingi manungda khara senior oiba haita khoigi mathak oiba thawba ma oiri yamba haina kokjage chaledo aidi nakhoigi hayengi damak haina सिदा इरगा थेटलिबसी थौबगी हेक कोई चंगफमदा थेतुना थमली थौबगी लंबी से मैम सोम नाकंदा चंगगा लंबी तागदोइनिको मखा महाकी युमदा चंगमिनसी दुगा मैम मुनुगी मियोइसिंगा वारी सासी अदुगा मैमदा मतम मांगदना हाइतारे वफम अमतंग थमजगी मदुदी अथौबा 16 गी मखोइगी मथौ मंगमगी अरोइबा मथौ मंगा पांथोकपा अदुगा लाना थरोम पांथोकपा मैमसी कोई तांग 13 से सिदैसिदा पुन्ना दुम पांथोकपनि महाकिसु लेखिद्रबा इयाम्बा कोई अथौबा महाकी दमक्तसु कोई लाइबा तांग 13 सिदा महाकी अरोइबा मथौ मंगम पांथोकनी हाइदना कोइदा साइगी चेबाव अमा अखोइदा फंगजे चेबाव सिदासु इरी मोयां थिंकिंग सन मैतैना पुनसि चंगजे लोरेदुना मागी मुंगमनुंग सागैना तै मदि मरो पांग ख्वाइ पुनमपु थादोकलमगा हौखिबा चैचत तांग तरुक्की मैम सिगी हिंसा कैसन नमित मपु मागी लैकोलदा लैरांग लैनम ओइना तिनख्रे हाइना अखोइ पाउजेल असि पीबा मा ची अखोइना से थिन अखोइदा फंगजबसिदा मैमसु उन थौरम से सुमाइना लैरि हाइना थमजबनी मैम अथौबगी युम से सिगी सुमांग जे हेक लानबगा मथंगी सुमांगदा ओइगदोइनी लैखिद्रबा याम्बा किंगसनगी मैम सिसिना सुमांग ओइगदोइनिको सुमांग लैरे सोमनाकंदा थौबगी मांगोन हाइतारेको मांगोन लेरे युम सोमनाकंदा लेरेको मैम युम से सोमनाकंगी ममांग ओलगा लेरिबा युम सेनी तौबगी सुमांगदा होजिक मैम पुनगदबा लेबनिना नोंचिंग तारगसु हाइदना ngalingede hauna mado khanbagi mami uri मैम दो मथांग सम चंगमिनसी दुगा मैम लाक्पिरिबा मैम लेकाइगी अमदि खंगना चानाबा मरु मपांगसि मैम लाक्पिरगा हंगिदरबगी मि खोइना उबा फंगी सुमांग हाइतारे सुमांगसि मैम लेबाक नातनिको लेबाक नातना कोइ वाइ तेरगा सिटनाना कोइगी लाइगी ओइना मफम ओइना सेंगना थंबगी ममी उबा फंगी अदुगा नुमिदांगी मतमदसु मई थालगा मैम लाकपदा खतंग इमुंग मनुंग सिबु मतेंग ओइनाबा हाइदना मई गांगना थानबगिसु फिबम सेम साबगी ममी उबा फंगी सुमांगसि मैम जिंगासि खंजलगदि पुमममगनि हाइदना जिंगासि खरा चिंथोगा मंगाल फंगनबा हाइदि मयोलसि मंगाल फंगनबगिदमा सुमांगि चोचोट लाउबा मरमना खतंग नुंसागोमा थोरक मतमदसु खतंग मनिन चलगा सुमांगसि खतंग कंगदरा हाइदना खतंग सेम साबगी ममीसु उबा फंगी लोइनना अथौबगी मैम युमसे असेंगबदि मांगमदा हानदि मालोमदा फावरमे हाय हौजिकति मालोमदा लंबी लैगिद्रे हौजिकि मनिंग थंगबा साइड सुमांग फावरगा लाकपा कोई कोलुपकी सुमांग हाइतारे सुमांगदो फावरगा मैम पुन्ना लंबी अमा कमन ओइना थमलगा मतुंगदा मनिंग लोमदा फावरगा चली ममांगलोमदा लंबीदि लैत्रे दो सोमना कंगिसिना थौबगी खoi yumgi awanglom thangba side ni awanglom thangba side pungang hangi yum ama inghol amadi leiko do yum pareng leikre khurai mai kai rong yum pareng somna kalom da leikre do makharong gi su
ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯌꯥꯝꯕꯒꯤ ꯌꯨꯝ ꯀꯣꯂꯨꯞ ꯑꯃ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯃꯃꯤ ꯇꯥꯕ ꯐꯪꯉꯤ ꯑꯗꯣ ꯃꯌꯥꯝ ꯂꯥꯛꯄꯤꯔꯕ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯆꯧꯀꯤ ꯊꯥꯔꯒ ꯂꯥꯛꯄꯤꯕ ꯃꯌꯥꯝꯒꯤ ꯆꯧꯀꯤ ꯊꯥꯕꯒꯤ ꯃꯃꯤ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯏꯁꯤꯡ ꯊꯛꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥꯅꯤꯀꯣꯅ ꯈꯜꯂꯒ ꯏꯃꯨꯡ ꯃꯅꯨꯡꯅ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯈꯣꯠꯄ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯌꯥꯎꯔꯒꯁꯨ ꯏꯁꯤꯡ ꯈꯨꯌꯥ ꯑꯃꯈꯛ ꯄꯤꯊꯛꯅꯅꯕꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯖꯥꯔ ꯈꯤꯟꯕꯒꯤ ꯃꯃꯤ ꯎꯕ ꯐꯪꯂꯤ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯃꯌꯥꯝ ꯎꯕ ꯐꯪꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏ ꯑꯊꯧꯕ ꯑꯁꯤꯕु ꯅꯨꯡꯁꯤꯕꯤꯕ ꯑꯊꯧꯕ ꯑꯁꯤꯕु ꯅꯤꯡꯁꯤꯡꯕꯤꯕ ꯑꯣꯏꯅ ꯍꯪꯕ ꯂꯥꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯂꯩꯀꯥꯏꯁꯤꯒꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯒꯗꯣꯏꯅꯤ ꯃꯌꯥꯝ ꯑꯊꯧꯕꯁꯤ ꯌꯥꯝ ꯀꯜꯆꯔꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯔꯝꯗꯝꯁꯤꯒꯤ ꯀꯜꯆꯔ ꯅꯥꯠꯄꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯝꯗꯨꯅ ꯉꯁꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯜꯆꯔꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯃꯥꯏ ꯄꯥꯛꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯞ ꯌꯨꯡꯅ ꯈꯟꯖꯕ ꯃꯍꯥꯛꯅ ꯀꯔꯣꯝ ꯅꯥꯀꯟꯗꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯑꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯑꯣꯏꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯈꯔ ꯁꯣꯏꯗꯅ ꯑꯩꯈꯣꯏꯗꯁꯨ ꯐꯥꯎꯏ ꯄꯥꯎꯈꯨꯝꯁꯨ ꯁꯣꯏꯗꯅ ꯏꯃꯥ ꯑꯃꯗꯤ ꯂꯩꯕꯤꯔꯤꯕ ꯏꯆꯦ ꯏꯆꯟꯅ ꯁꯣꯏꯗꯅ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯊꯧꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝ ꯌꯥꯝꯃꯤ ꯑꯆꯧꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥ ꯑꯅꯤ ꯑꯩ ꯃꯁꯛꯇꯤ ꯇꯥꯛꯆꯔꯝꯗ꯭ꯔꯦ ꯁꯣꯝꯗ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯝꯒꯦ ꯃꯅꯥꯎꯄꯥ ꯑꯅꯤ ꯂꯩ ꯃꯅꯥꯎꯄꯥ ꯑꯅꯤꯁꯦ ꯃꯅꯥꯎꯄꯥ ꯑꯍꯟꯒꯤ ꯍꯥꯏꯇꯥꯔꯦ ꯃꯃꯤꯡꯁꯤꯅ ꯃꯣꯏꯔꯥꯡꯊꯦꯝ ꯔꯣꯃꯦꯁ ꯍꯤꯔꯣ ꯁꯤꯗ ꯂꯩꯕꯤꯔꯤꯁꯤꯅꯤ ꯃꯌꯥꯝꯗꯣ ꯁꯛ ꯁꯨꯝ ꯇꯥꯛꯆꯔꯝꯒꯦ ꯑꯊꯧꯕꯒꯤ ꯃꯅꯥꯎꯄꯥꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯃꯊꯪꯗ ꯑꯊꯧꯕ ꯃꯣꯏꯔꯥꯡꯊꯦꯝ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯤꯡꯁꯟꯒꯤ ꯃꯅꯥꯎꯄꯥ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯝꯕ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯇꯣꯝꯕ ꯑꯣꯀꯦ ꯇꯣꯝꯕ ꯍꯧꯖꯤꯛꯇ ꯑꯉꯥꯡ ꯄꯥꯝꯃꯝꯕꯅꯤ ꯑꯗꯣ ꯇꯣꯝꯕ ꯂꯩꯔꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯇꯣꯝꯕ ꯂꯥꯛꯑꯒꯁꯨ ꯑꯩ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯊꯧꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯖꯕꯅꯤ ꯂꯣꯏꯅꯅ ꯑꯊꯧꯕꯒꯤ ꯑꯄꯣꯛꯄꯤ ꯍꯥꯏꯖꯒꯦꯀꯣ ꯑꯊꯧꯕ ꯄꯣꯛꯄꯤ ꯏꯃꯥꯒꯤ ꯃꯤꯡꯈꯩ ꯑꯝꯇꯪ ꯊꯝꯖꯒꯦ ꯃꯣꯏꯔꯥꯡꯊꯦꯝ ꯅꯟꯗꯤꯅꯤ ꯂꯩꯃ ꯃꯌꯥꯝ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯃꯣꯏꯔꯥꯡꯊꯦꯝ ꯅꯟꯗꯤꯅꯤ ꯂꯩꯃꯅꯤ ꯑꯗꯨꯒ ꯑꯊꯧꯕꯒꯤ ꯏꯆꯦ ꯑꯍꯜꯅꯤ ꯃꯌꯥꯏꯗ ꯂꯩꯕꯤꯔꯤꯕ ꯑꯊꯧꯕꯒꯤ ꯏꯆꯦ ꯑꯍꯜꯁꯦ ꯉꯥꯁꯦꯞꯄꯝ ꯑꯣꯡꯕꯤ ꯄ꯭ꯔꯦꯃꯤꯂꯥ ꯗꯦꯕꯤ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯏꯆꯦ ꯃꯆꯦ ꯌꯥꯏꯃ ꯑꯁꯤꯅꯀꯣ ꯑꯗꯨꯒ ꯃꯃꯤꯡꯁꯦ ꯏꯆꯦꯒꯤꯁꯦ ꯃꯤꯡꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯏꯆꯦ ꯆꯥꯎꯕ ꯃꯣꯏꯔꯥꯡꯊꯦꯝ ꯅꯤꯡꯉꯣꯜ ꯆꯥꯎꯕ ꯗꯦꯕꯤ ꯍꯥꯏꯕ ꯏꯆꯦ ꯑꯍꯜꯒꯤ ꯃꯤꯡꯁꯦ ꯑꯗꯨꯒ ꯃꯆꯜꯅꯨꯄꯤꯁꯤꯅ ꯇꯈꯦꯜꯂꯝ ꯑꯣꯡꯕꯤ ꯅꯅꯥꯎ ꯗꯦꯕꯤ ꯏꯁꯥꯒꯤꯗꯣ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯈꯨꯃꯟꯊꯦꯝ ꯑꯣꯡꯕꯤ ꯀꯤꯃꯤ ꯂꯩꯃ ꯃꯆꯟꯅꯨꯄꯤ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯤ ꯌꯦꯠ ꯊꯪꯕ ꯁꯥꯏꯗꯇ ꯐꯝꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯅꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯊꯨꯅ ꯌꯥꯝꯅ ꯅꯝꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯇꯥꯟꯖꯥꯗꯨꯁꯨ ꯌꯥꯝ ꯐꯪꯗꯕ ꯃꯔꯝꯅ ꯈꯖꯤꯛ ꯈꯔꯥꯛ ꯂꯠꯄ ꯈꯣꯠꯄ ꯑꯗꯨꯝ ꯊꯣꯛꯑꯦ ꯂꯥꯏꯚ ꯑꯣꯏꯕ ꯃꯔꯝꯅꯤꯅ ꯃꯌꯥꯝ ꯁꯨꯝ ꯁꯣꯏꯗꯣꯛ ꯁꯣꯏꯖꯤꯟꯁꯨ ꯃꯌꯥꯝ ꯈꯔ ꯈꯤꯕꯤꯛ ꯉꯥꯛꯄꯤꯒꯅꯤ ꯑꯊꯧꯕꯅ ꯄꯥꯝꯖꯔꯝꯕ ꯃꯍꯥꯛꯅ ꯄꯥꯝꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤꯡ ꯃꯥꯅ ꯄꯥꯝꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯝꯅ ꯁꯦꯠꯆꯔꯝꯕ ꯐꯤꯖꯣꯜꯁꯤꯡ ꯂꯣꯏꯅ ꯂꯩꯅ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯤ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯕꯗꯒꯤ ꯐꯪꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁ ꯃꯌꯥꯝ ꯑꯃꯁꯨ ꯎꯕ ꯐꯪꯉꯤ ꯃꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯖꯔꯨꯕꯗꯒꯤ ꯐꯪꯉꯛꯄ ꯑꯩꯈꯣꯏꯒꯤ ꯃꯦꯃꯦꯟꯇꯣꯁ ꯃꯌꯥꯝ ꯑꯃ ꯑꯦꯋꯥꯔꯗ ꯃꯌꯥꯝ ꯑꯃꯁꯨ ꯎꯕ ꯐꯪꯉꯤ ꯂꯣꯏꯅꯅ ꯑꯊꯧꯕꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯂꯒ ꯅꯤꯡꯉꯝ ꯁꯝꯖꯤ ꯎꯞꯄ ꯍꯥꯏꯕꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯁꯤꯗ ꯗ꯭ꯔꯦꯁ ꯑꯁꯤꯗ ꯀꯜꯆꯔꯦꯜ ꯗ꯭ꯔꯦꯁ ꯑꯁꯤꯗꯁꯨ ꯃꯌꯥꯝ ꯃꯍꯥꯛꯅ ꯀꯥꯞꯆꯔꯝꯕ ꯐꯣꯇꯣ ꯍꯥꯏꯇꯥꯔꯦ ꯊꯝꯕꯤꯔꯝꯕ ꯃꯃꯤꯅꯤ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯒꯁꯨ ꯐꯣꯇꯣ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯦꯡꯗꯅ ꯂꯩꯍꯧꯔꯤ ꯂꯣꯏꯅꯅ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩ ꯑꯩꯈꯣꯏꯒꯤ ꯐꯝꯃꯦꯟ ꯊꯪꯕ ꯃꯥꯏꯀꯩꯁꯤꯗꯁꯨ ꯏꯌꯥꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯁꯤꯡ ꯊꯦꯠꯄꯒꯤ ꯃꯃꯤ ꯎꯕ ꯐꯪꯂꯤ ꯃꯣꯏꯔꯥꯡꯊꯦꯝ ꯀꯤꯡꯁꯟ ꯃꯩꯇꯩ ꯈꯨꯔꯥꯏ ꯊꯣꯏꯗꯤꯡꯖꯝ ꯂꯩꯀꯥꯏ ꯍꯥꯏꯗꯅ ꯏꯌꯥꯝꯕꯁꯤ 1984ꯗ ꯄꯣꯛꯄꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯒ ꯊꯥꯔꯒꯗꯤ ꯆꯍꯤ 30-9 ꯃꯌꯥ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯏꯌꯥꯝꯕꯁꯤꯁꯨ ꯃꯁꯥꯁꯦ NCC ꯃꯇꯝꯗ NCC ꯌꯥꯎꯕꯤꯔꯝꯃꯤ ꯍꯥꯏꯅ ꯇꯥꯏ ꯑꯗꯣ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯏꯁꯩꯒꯤ ꯈꯨꯠ ꯊꯦꯛꯄ ꯈꯣꯠꯄ ꯑꯗꯨꯗ ꯈꯨꯠ ꯅꯧꯕ ꯈꯛꯇ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯤꯟꯐꯝ ꯍꯥꯏꯇꯥꯔꯦ NCC ꯌꯥꯎꯔꯒ ꯁ꯭ꯃꯥꯔꯠ ꯋꯥꯔꯛꯇ ꯊꯕꯛ ꯇꯧꯕ ꯑꯦꯛꯇꯤꯞ ꯁꯔꯚꯤꯁꯇ ꯊꯕꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯀꯟꯅꯁꯨ ꯍꯣꯠꯅꯕꯤꯔꯝꯕ ꯑꯊꯧꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤꯁꯨ ꯁꯤꯡꯃꯩ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯊꯧꯕꯁꯤꯅ ꯄꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯊꯕꯛ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠꯄꯨ ꯉꯥꯛꯄꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯔꯛꯄ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯠꯆꯕ ꯃꯐꯝꯁꯤꯡꯗ ꯂꯩ ꯄꯔꯦꯡ ꯃꯔꯥꯡ ꯀꯥꯏꯅ ꯍꯨꯛꯄ ꯃꯐꯝ ꯍꯥꯏꯔꯒꯗꯤ ꯑꯊꯧꯕ ꯏꯌꯥꯝꯕ ꯃꯣꯏꯔꯥꯡꯊꯦꯝ ꯀꯤꯡꯁꯟꯒꯤꯁꯤꯅ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯂꯩ ꯄꯔꯦꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯂꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣꯁꯤꯗꯁꯨ ꯂꯩ ꯄꯔꯦꯡ ꯃꯔꯥꯡ ꯀꯥꯏꯅ ꯎꯞꯇꯨꯅ ꯏꯕꯟ ꯃꯥꯅ ꯂꯦꯞꯂꯤꯕ ꯐꯣꯇꯣꯁꯤꯗꯁꯨ ꯂꯩ ꯄꯔꯦꯡ ꯍꯨꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯣꯇꯣꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯂꯩ ꯄꯔꯦꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯃꯤ ꯃꯥꯁꯦ ꯂꯩ ꯄꯔꯦꯡ ꯌꯥꯝ ꯄꯥꯝꯖꯕ ꯂꯩ ꯄꯔꯦꯡ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯁꯨꯃꯥꯏꯅ ꯂꯩ ꯄꯔꯦꯡ ꯎꯞꯄ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯏꯌꯥꯝꯕ ꯑꯣꯏꯕ ꯃꯔꯝꯅ ꯂꯩ ꯄꯔꯦꯡꯒꯤꯗꯃꯛꯇꯗꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤ ꯑꯊꯧꯕꯅ ꯄꯥꯝꯅ ꯊꯛꯆꯔꯝꯕ ꯆꯥꯖꯔꯝꯕ ꯍꯩ ꯔꯥ ꯑꯃꯗꯤ ꯁꯪꯒꯣꯝ
ꯊꯝꯕꯤꯔꯤ ꯂꯣꯏꯅ ꯑꯊꯧꯕꯕꯨ ꯅꯤꯡꯁꯤꯡꯖꯕ ꯅꯨꯡꯁꯤꯖꯕ ꯑꯣꯏꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯗꯅ ꯃꯤꯀ꯭ꯔꯨꯞ ꯊꯩꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯅ ꯑꯃꯗꯤ ꯏꯆꯦ ꯏꯆꯜꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯂꯣꯏꯅꯅ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯉꯥꯏꯍꯥꯛꯀꯤ ꯃꯥꯡꯗ ꯎꯠꯆꯕꯗꯣ ꯌꯨꯝꯒꯤ ꯃꯈꯥ ꯃꯥꯏꯀꯩ ꯑꯃꯗꯤ ꯑꯋꯥꯡ ꯃꯥꯏꯀꯩꯗꯁꯨ ꯄꯨꯝꯅꯃꯛ ꯑꯊꯧꯕꯒꯤ ꯐꯣꯇꯣꯅ ꯄꯨꯡꯊꯦꯠ ꯊꯦꯠꯂꯒ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯊꯧꯕ ꯑꯁꯤꯅ ꯀꯠꯊꯣꯛꯄꯤꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯖꯕꯒꯤ ꯃꯃꯤ ꯑꯣꯏꯅ ꯐꯛꯂꯥꯡꯁꯤꯗ ꯄꯤꯛ ꯊꯟꯅ ꯃꯈꯥ ꯃꯥꯏꯀꯩ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛ ꯑꯊꯧꯕꯒꯤ ꯐꯣꯇꯣꯇꯅ ꯐ꯭ꯂꯦꯛꯁꯀꯤ ꯄ꯭ꯔꯤꯟ ꯑꯥꯎꯠꯇꯅ ꯄꯤꯛ ꯊꯜꯂꯤ ꯑꯩ ꯑꯍꯥꯟꯕꯁꯦ ꯑꯄꯣꯛꯄꯤꯗ ꯑꯃꯨꯛꯇꯪ ꯂꯥꯛꯆꯒꯦ ꯏꯃꯥ ꯑꯩ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯃꯨꯛꯇꯪ ꯍꯥꯞꯆꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯛꯇꯪ ꯁꯥꯟꯅꯅꯕ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯊꯃꯣꯏꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯄꯦꯟꯗꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯥꯎꯊꯣꯛꯄꯤꯌꯨ ꯏꯃꯥ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯃꯌꯥꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯇꯧꯖꯒꯦ ꯏꯃꯥꯒꯤ ꯃꯃꯤꯡ ꯑꯊꯧꯕ ꯄꯣꯛꯄꯤ ꯃꯣꯏꯔꯥꯡꯊꯦꯝ ꯅꯟꯗꯤꯅꯤ ꯂꯩꯃ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯒꯦ ꯏꯃꯥ ꯏꯆꯥꯁꯦ ꯀꯌꯥꯅꯣ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯃꯣꯏꯔꯥꯡꯊꯦꯝ ꯀꯤꯡꯁꯟ ꯃꯩꯇꯩ ꯏꯌꯥꯝꯕꯁꯤꯅ ꯀꯌꯥ ꯁꯨꯕꯅꯣ ꯈꯇꯪ ꯊꯝꯕꯤꯌꯨ ꯑꯩ ꯏꯆꯥꯁꯦ ꯃꯥꯅ ꯑꯍꯟꯅꯤ ꯑꯗꯩ ꯑꯅꯤꯁꯨꯕꯗ ꯂꯩꯕ ꯏꯆꯟ ꯃꯆꯥꯁꯤ ꯁꯤꯅ ꯑꯅꯤꯁꯨꯕ ꯑꯗꯩ ꯑꯃ ꯇꯣꯝꯕ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯝꯕꯗꯨꯅ ꯑꯍꯨꯝꯁꯨꯕ ꯑꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯀꯤꯅꯤꯁꯤꯅ ꯂꯥꯁ ꯑꯩꯈꯣꯏ ꯏꯆꯦꯅ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯏꯆꯦ ꯑꯍꯟ ꯌꯥꯏꯃ ꯑꯣꯏꯕ ꯏꯆꯦ ꯑꯍꯟꯗꯤ ꯂꯥꯛꯇꯕ ꯑꯗꯣ ꯇꯨꯡꯗ ꯂꯩꯕꯤꯔꯤ ꯃꯌꯥꯝꯁꯦ ꯂꯩꯀꯥꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯂꯣꯏ ꯑꯣꯏꯔꯝꯃꯤ ꯕꯥꯆꯧꯒꯤ ꯃꯆꯥꯈꯩ ꯕꯥꯆꯧꯒꯤ ꯃꯆꯥ ꯃꯔꯤ ꯃꯇꯥ ꯏꯃꯨꯡ ꯃꯅꯨꯡ ꯉꯥꯛꯇꯅꯤ ꯕꯥꯆꯧꯒꯤ ꯏꯃꯥ ꯏꯆꯥꯅꯨꯄꯥꯁꯦ ꯄꯤꯛꯏꯉꯩ ꯃꯇꯝꯗꯒꯤ ꯖꯒꯣꯏ ꯏꯁꯩꯅ ꯍꯦꯟꯅ ꯄꯥꯝꯅ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯦꯛꯇꯤꯞ ꯁꯥꯔꯚꯤꯁ ꯇꯧꯕ ꯉꯁꯥꯏꯒꯤ NCCꯁꯨ ꯌꯥꯎꯕꯤꯔꯛꯄꯅꯤꯅ ꯑꯦꯛꯇꯤꯞ ꯁꯥꯔꯚꯤꯁꯀꯤ ꯑꯗꯨꯝ ꯁꯤꯁꯨ ꯄꯥꯝꯃꯝꯒꯗꯧ ꯃꯥꯜꯂꯦ ꯄꯤꯛꯏꯉꯩꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯍꯧꯕꯤꯔꯛꯏ ꯏꯃꯥ ꯈꯛꯇꯪ ꯊꯝꯕꯤꯌꯨ ꯃꯌꯥꯝꯅꯁꯨ ꯃꯥꯁꯦ ꯑꯩꯉꯣꯟꯗꯗꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯃꯥꯒꯤ ꯃꯄꯥꯁꯦ ꯆꯍꯤ 18ꯗ ꯂꯩꯇꯦꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯝ ꯍꯥꯏꯗꯦ ꯂꯥꯏꯔꯤꯛꯁꯤ ꯑꯗꯨꯝ ꯇꯝꯅ ꯃꯥꯒꯤ ꯃꯄꯥꯗꯣ ꯂꯣꯟꯁꯤꯟꯕ ꯌꯥꯝ ꯄꯥꯝꯃꯦꯕ ꯄꯥꯝꯕꯗꯒꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏꯔꯤꯛꯁꯦ ꯈꯛꯇꯪ ꯇꯝꯃꯒ ꯑꯩꯁꯦ ꯄꯨꯡꯁꯦ ꯇꯝꯃꯒ ꯄꯨꯡ ꯍꯥꯟꯅ ꯇꯝꯍꯜꯂꯝꯃꯦꯕ ꯄꯨꯡꯁꯦ ꯇꯝꯍꯜꯂꯝꯃꯒ ꯑꯩꯁꯦ ꯄꯨꯡꯁꯦ ꯇꯝꯍꯜꯂꯝꯃꯒ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕ ꯄꯨꯡꯁꯦ ꯇꯝꯍꯜꯂꯦ ꯑꯗꯨꯒ ꯇꯝꯍꯜꯂꯒ ꯃꯥꯒꯤ ꯄꯨꯡꯁꯦ ꯁꯦꯒꯥꯏꯈ꯭ꯔꯦ ꯃꯩꯇꯩ ꯄꯨꯡꯁꯦ ꯁꯦꯒꯥꯏꯈ꯭ꯔꯦ ꯑꯩꯅ ꯏꯃꯥꯒꯤ ꯀꯗꯥꯏꯗꯒꯤ ꯂꯩꯒꯅꯤ ꯕꯨꯔꯤꯕꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗ꯭ꯔꯦ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯃꯥꯒꯤ ꯖꯒꯣꯏꯁꯦ ꯇꯝꯈꯤꯕꯗꯒꯤ ꯁꯤꯒꯤ ꯂꯥꯏꯕꯨ ꯊꯤꯕ ꯍꯔꯥꯎꯕꯗ ꯃꯄꯥꯅ ꯇꯧꯔꯝꯕꯁꯦ ꯇꯧꯕꯗꯒꯤ ꯐꯩꯕꯥꯛꯇ ꯊꯤꯟꯕꯗꯒꯤ ꯃꯥꯅ ꯁꯤꯗꯒꯤ ꯑꯗꯨꯝ ꯇꯧꯗꯦ ꯆꯍꯤ 8, 9, 10ꯗꯒꯤ ꯊꯤꯟꯕ ꯍꯧꯔꯛꯄꯗꯤ ꯃꯤ ꯃꯌꯥꯝꯅ ꯀꯞꯅꯗꯅ ꯂꯣꯏꯕꯅꯤ ꯃꯥꯅ ꯆꯠꯂꯨ ꯈꯨꯗꯤꯡꯒꯤ ꯌꯥꯝ ꯄꯥꯝꯖꯔꯦ ꯏꯃꯥꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯁꯤ ꯇꯧꯗꯤ ꯃꯥꯁꯦ ꯂꯣꯏꯅ ꯌꯥꯝ ꯍꯩꯇ꯭ꯔꯒꯁꯨ ꯃꯥꯅ ꯎꯠꯂꯤꯕ ꯈꯨꯗꯤꯡꯒꯤ ꯐꯥꯁ ꯂꯣꯏ ꯂꯧꯔꯛꯑꯦ ꯏꯁꯥꯁꯦ ꯂꯥꯏꯔꯤꯛꯅ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯑꯗꯨꯝ ꯇꯝꯃꯅꯤ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯃꯥꯅ ꯁꯦꯝꯕ ꯉꯝꯃꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯑꯗꯩꯗꯤ ꯃꯥꯅ ꯂꯥꯟꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗꯒꯤ ꯃꯥꯅ ꯑꯩ ꯈꯨꯟ ꯉꯥꯛꯄ ꯆꯠꯇꯣꯏꯅꯤꯀꯣ ꯏꯃꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯏꯕꯨꯡꯉꯣ ꯁꯥꯟꯇꯤꯄꯨꯔꯗ ꯂꯩ ꯑꯗꯩ ꯑꯃꯨꯛꯁꯨ ꯏꯃꯥ ꯁꯥꯟꯇꯤꯄꯨꯔꯗꯩ ꯂꯥꯛꯑ ꯌꯨꯝꯗ ꯅꯨꯃꯤꯠ 9 ꯍꯨꯝꯅꯤ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯏꯃꯥ ꯑꯩ ꯀꯛꯆꯤꯡꯗ ꯑꯃꯨꯛ ꯆꯠꯎꯒꯦꯀꯣ ꯑꯃꯨꯛ ꯍꯥꯏꯅꯤ ꯏꯃꯥ ꯑꯩ ꯀꯩꯅꯣꯗ ꯑꯃꯨꯛ ꯆꯠꯎꯒꯦ ꯄꯥꯂꯦꯟꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯩ ꯑꯔꯣꯏꯕꯒꯤꯁꯤꯅ ꯁꯥꯏꯈꯨꯟ ꯀꯩꯅꯣ ꯀꯔꯤ ꯁꯣꯝ ꯅꯥꯀꯟ ꯁꯨꯒꯨꯅꯨꯗ ꯂꯩꯀꯣ ꯏꯃꯥ ꯏꯃꯥ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯤ ꯆꯥꯛ ꯊꯣꯡꯅꯗ꯭ꯔꯕꯅꯤꯅ ꯃꯊꯪ ꯆꯍꯤꯗꯩꯗꯤ ꯆꯥꯎꯅ ꯇꯧꯔꯒ ꯏꯃꯥ ꯀꯧꯒꯗꯕꯅꯤ ꯂꯥꯟꯁꯤ ꯂꯣꯏꯔꯒ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯃꯌꯥꯝꯒꯤꯗꯃꯛꯇ 이마 아이 저거 있다면서 이거 살아오러 아이 내다기 생활에 좀 떠오거든 이마 미년 땀나니도 미년 저거 있다면서 내 얌놓고도 아이 빰대 미기 렉다면서 저거 살아서 아이 미작도 넌 따니 NCC 야오거든 아이 미작도 넌 따나 이 미기 타박 아파 송가미 미기 타박 수마리 막 아파 메마니가 살라메 mana ai tau da sumi ha ko ne na mana lai ai ta mana yam se mi ta mana man to mi man lo ai sa do
ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯈꯛꯇ ꯃꯤꯁꯨ ꯌꯥꯝ ꯁꯦꯝꯕꯤꯔꯝꯃꯦꯕ 아니 이거 미 양식이 뭐만데 염지도 그때 사는 것도 하지나 수고 좀 짝가니 자고이 맞던 자고이 짝가니 바사제 빠빠고 살았는데 미는 내 보게 해줄 필요도 이봐 미는 내 필요 해줄 필요도 이봐 근데 이마 미기 속에 안 넣고 돼 해는 렉다 버세 아이가 속가니 고이마야 아이 아도마이 떠보가 떠오는 난 염염 사는 거라 염염 사는 거라 이거 염지마 뛰어든 간지 또 사지 코시 나요 어떤 많아 이마 고나 사다미 염주디 고나 이렇게 거기서 던던함으로 아마 고나 가는 또 없다디 아이 남는 거 두개 좀 떠오네 이마 나 용기까지 또 간 거너 하이 이마 뭐 이마를 밖에 쳐봐도 사카라바니나 마마 이수 사카니 자기가 또 일러가 이 사카니 아이 사카니 뭐는 라질러 사람이라 내가 이제 알라기 들어보면 이게 이거 불러봐 뭐 있더라 뭐 저기 라질러 뭐 비스보가 뭐 니 보고 뭐 있지 이게 들어 라질러 나도 이제 안 빠졌는데 이제 안 빠졌는데 단단한 파를 그냥 나겠지 나 또는 내가 좋아좀 얘기 자지 다른 거 없는 게 없어 이마가 이마가 끝나 이마가 가린다 막았다 이마가 아이 제발 또 무섭게 이마 미기 마티가 마오삭게 이마 이거 또 못나지고 이마 이코니하고 잡아지고 이마 아이 할라까니고 이마 라즈로가 할라까니 이마 아이 따로 추바 못잡게 이마 아 콜든 상면은 라즈 가라이드가 누가 보면 상면은 이마 돌동네야 너 그랬어 아 콜든가 누가 오늘 내려미는 자르라 나 현재 이모체 이제 진짜 가보도 무슨 짜증내가지고 좋아하는 초를 놓는 것도 어디 라즈로가 라보드야 이마가 이 콘생이가 마가 이 콘생이야 이거 이놈이 보면 안돼 마마의 벌고 스냅tom이 뭐야 너 그냥 곤약보다 이제 나 이러면 이제 안해도 말해도 이나기 뭐 이나기 뭐 라고 가비로기 간다고 갔다고도 마마 맞탄다 너는 아니도 가리도 살아 간디까지도 가는 말은 맞탄다 살라가 마기 놈이 들어오라가 나는 놈이 들어오라가 가서리야 내가 말은 뭐이들 까고 내 마음을 못 내나 막 판단이 네 가서 포피라도 이자도 이자도 막 판단이 네 가서 포피라도 농아래가 예쁜 놈을 반살라고 나랑 전문은 빌라 포피 이자도 개봉이 안 되거니나 겁나 아파서 그만이나 이자도 이마 그런 떡지 이제부터 이마도 템전비요봐 이마도 ngaraang수 완다하버니나 ꯑꯩꯈꯣꯏꯅꯁꯨ ꯏꯃꯥꯒꯤ ꯇꯦꯡꯊꯥꯈꯣꯜꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯇꯥꯔꯒ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯁꯦ ꯁꯨꯃꯥꯏꯅ ꯁꯤꯐꯥꯎ ꯋꯥꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯈꯔ ꯈꯖꯤꯛ ꯎꯍꯟꯖꯅꯕ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯗꯨꯃꯛ ꯅꯝꯖꯕꯅꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯏ ꯏꯃꯥꯅ ꯀꯞꯄꯁꯦ ꯌꯦꯡꯕ ꯉꯝꯗꯦ ꯏꯃꯥ ꯑꯝꯇ ꯊꯦꯝꯖꯟꯕꯤꯌꯣ ꯋꯥꯟꯊꯔꯗꯤ 나는 수줍은 방구들이 더 수줍은 방구들이 이만 라면을 내고 아예 이만이 더 먹다 라면을 해도 형도 사더니 이만을 피했는데 내 박수 꽃받은 내 박수 다 보다 이만큼 사먹었나 봐 내 박수 다 달라고 내 이만 샀나 왜 성사먹어 이만이 뭐 그럼 또 또비요. 이제 이마시 엄청 그냥 또비요. 와이 사비야, 그래 봐. 그냥 또비. 완다라니 봐. 마구나가 기차자도 여러분이 내가 기차만 생각하는 여러분 떨어지. 딱 템전비요네. 제. 이마 하이라키 고 이마 누가 넘살로 한다기 농가라 빠르면 시선이 내 방구 타지 이마 누가 가봐서 한방 잘하지 이마 누가 아이디 가만 또 하이딩 거 이길 렉다면 부부도 가만 또 놓게 하이딩 거 아이고 막 사람 사람 또 내가 부하는 거 그러니까 용 만ung다 ngakang pothahanbiyo네. 좀 makha tana wari hangba yaaro. 이제 한거인 거 wari 사호라게 야이마가. 이마 ngakang yumda ngakang. 이마 imungda ngakang pothabiyo. 이마 ngakang 완다라디 nungairo tawni.
imungda ngakang pathan imungda ngakang pathan do Jesse, mic set tahap saja. Iyamasna pamna phangjaramba magi sida medal kai ka ama loi lei dara memento kai ka je sum amam sum sak tak mina sira mayam da je sina mana phangjaramba ni ma masa se merit yam lei bani leiba ki irang sina maram moraga akoi tangai phadana changsangi bani haibagi potu su akoina mayam da khangan jani bo khanjani ba hai tai amtang masak tak piyo ni amam certificate ngata ni ko sina ko bungogi mana chalubo sanabagi chalubogi sum sandok piyo sai dong kesu kai dei sum matham thang ka pakke sanabada chalubo phanglopa degi mana jogo isegi kalagi ke ka gi loi phangjaba degi republic ke ka da chalubogi certificate ngata ni mai je sina ko bungogi puri mai yang pamjabani ti yang pakjabani ba ku bungodo mai puri harang bu yang pakjabani mati di lubu da ti dum di lubu da dum harang bu da pakti mana pamjabadre ini ko itu mo kunga 많이 안 밤새 진짜 봐. Sina pichapik ngay ni man sa hitara harap pati kitilo pagi lang din an tinawa ba chay ni mag imong datum tama ko na ari ba ne ba jay na ba lang din di mana bunga chawbodo jigi phone thabada jaybodo adugi potu filmna bodo ni chijina ale magi apa madi pum thimba kakaduna kakadu ju legi dare ma paju
ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗ ꯑꯩꯈꯣꯏꯕꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯥꯅ ꯆꯍꯤ 10 ꯍꯥꯏꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯃꯥꯁꯦ ꯀꯀꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯂꯥꯡꯗ꯭ꯔꯦꯟꯁꯦ ꯊꯤꯜꯂꯒ ꯃꯥꯒꯤ ꯑꯍꯥꯟꯕ ꯖꯒꯣꯏ ꯎꯠꯄ ꯃꯌꯥꯝꯗ ꯇꯝꯕꯤꯕ ꯑꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯃꯥꯅ ꯂꯥꯡꯗ꯭ꯔꯦꯟꯁꯦ ꯊꯤꯜꯂꯒ ꯁꯥꯈꯤꯕ ꯖꯒꯣꯏ ꯃꯗꯨ ꯎꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯀꯀꯥꯒꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯂꯥꯡꯗ꯭ꯔꯦꯟ ꯊꯤꯜꯂꯒ ꯖꯒꯣꯏ ꯁꯥꯍꯧꯋꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯌꯦꯡꯉꯦ ꯀꯀꯥꯗꯨꯁꯨ ꯂꯩꯈꯤꯗꯕꯤ ꯃꯩꯆꯥꯛꯇꯣ ꯀꯣꯛꯇꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯥ ꯎꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯞꯄꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯖꯒꯣꯏ ꯁꯥꯕ ꯎꯕꯗꯣ ꯀꯞꯄꯦ ꯃꯥꯅ ꯄꯥꯝꯖꯕꯅꯦ ꯑꯗꯨꯒ ꯃꯥꯗꯤ ꯂꯥꯟꯁꯦ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯁꯨ ꯈꯜꯂꯨꯗꯦ ꯑꯩꯈꯣꯏꯅ ꯑꯗꯨ ꯖꯒꯣꯏꯁꯦ ꯁꯨꯝ ꯇꯧꯔ ꯂꯥꯛꯄꯗ ꯔꯤꯄꯥꯕ꯭ꯂꯤꯛ ꯗꯦꯗꯁꯨ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯒꯤ NCCꯁꯨ ꯌꯥꯎꯋꯦ ꯃꯥꯗꯤ ꯇꯧꯔꯨꯕ ꯃꯐꯝꯁꯦ ꯀꯣꯏꯅ ꯑꯗꯨꯝ ꯆꯠꯄꯅꯤꯅ ꯃꯥꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯃꯥꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯑꯩꯈꯣꯏ ꯄꯨꯡ ꯏꯁꯩꯁꯤꯅꯗꯤ ꯁꯨꯝ ꯑꯣꯏꯔꯛꯇ꯭ꯔꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯑꯋꯥꯠꯄ ꯂꯩꯔꯛꯄꯅꯤꯅ ꯃꯥꯅ ꯃꯔꯛ ꯃꯔꯛꯇ ꯆꯦꯛ ꯁꯨꯕ ꯆꯠꯂꯦ ꯆꯦꯛ ꯁꯨꯕ ꯆꯠꯂꯒ ꯃꯗꯨꯒꯤ ꯐꯪꯉꯛꯄ ꯈꯔꯗꯨꯅ ꯑꯗꯨꯝ ꯏꯃꯨꯡꯗ ꯃꯃꯥꯗꯒ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯤꯡꯉꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯟꯁꯦ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯖꯒꯣꯏꯁꯦ ꯇꯝꯅ ꯃꯥꯗꯤ ꯈꯨꯟ ꯉꯥꯛꯄ ꯑꯣꯏꯅ ꯁꯨꯝ ꯆꯠꯂꯦ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯁꯨ ꯃꯆꯦꯁꯨ ꯃꯃꯥꯁꯨ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯆꯠꯂꯦꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯛꯄꯅꯤꯅ ꯑꯗꯩꯗꯤ ꯑꯋꯥꯠꯄ ꯏꯃꯥ ꯁꯤꯒꯤ ꯋꯥꯠꯂꯦ ꯁꯤ ꯋꯥꯠꯂꯦꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯗ ꯑꯩꯅ mana mai tông nhà là muối ta đi mana đuổi tông nhà là muối ta đi là một đầu quay là tông bị nó cái để truy cô cái nhà nó bơi rồi mai tông là mong đó Iran nó thôi mà tấm đó chỗ Iran thôi bao nhiêu mà khơi gì thôi mấy am thôi bao nhiêu giá cái cáp nó khó nó thôi bao nhiêu đó mà chỉ thôi gan đó liều bao nhiêu thôi gan đó liều cái mà tấm đó mà chỉ 그마이나 잘라비노 ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯗꯥꯡꯗꯨꯗ ꯁꯨꯃꯥꯏꯅ ꯏꯉꯣꯗꯣ ꯁꯨꯃꯥꯏꯅ ꯐꯨꯏꯌꯦ ꯈꯣꯠꯂꯦꯌꯦ ꯗꯥꯛꯇꯔꯗ ꯄꯨꯈꯠꯂꯦ ꯐꯥꯔꯦꯌꯦ ꯍꯥꯏꯔ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯇ ꯑꯩꯅ ꯊꯣꯡꯒꯥꯟꯗ ꯊꯦꯡꯅꯔꯝꯃꯒ ꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯨ ꯅꯣꯡꯉꯥꯟꯕꯒ ꯆꯠꯄ ꯀꯥꯟꯗ ꯃꯥꯗꯤ ꯃꯀꯣꯛꯇ ꯐꯨꯏ ꯈꯣꯠꯂꯦꯅ ꯄꯣꯝꯕꯒꯤ ꯈꯣꯠꯄꯒꯤ ꯃꯗꯨ ꯎꯕꯗ ꯑꯩꯈꯣꯏ ꯊꯃꯣꯏꯁꯦ ꯀꯥꯏ ꯐꯣꯠꯂꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯁꯥꯎꯅꯤꯡꯉꯦ ꯀꯞꯁꯨ ꯀꯞꯄꯦ ꯏꯕꯨꯡꯉꯣ ꯅꯪ ꯁꯤꯒꯨꯝꯕꯁꯦ ꯇꯧꯔꯨ ꯈꯣꯠꯂꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤꯗꯤ ꯌꯥꯗꯦ ꯐꯅꯌꯥꯝ ꯍꯥꯏꯔꯁꯨ ꯃꯥꯒꯤ ꯑꯄꯥꯝꯖꯕꯗꯨ ꯑꯣꯏꯕꯅꯤꯅ ꯏꯔꯥꯡꯁꯤꯗꯗꯤ ꯂꯦꯞꯇꯕꯅꯤꯅ ꯂꯥꯟꯁꯤꯗꯗꯤ ꯂꯦꯞꯇꯕꯅꯤꯅ ꯃꯥꯒꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯨ ꯑꯣꯏꯅꯤꯡꯕꯅꯤꯅ ꯑꯗꯨꯝ ꯆꯠꯂꯦ ꯆꯠꯄꯁꯦ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯆꯠꯄꯁꯤꯗ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦ ꯃꯥꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗꯣ ꯄꯥꯝꯕꯅꯤꯅ ꯑꯋꯥꯠꯄ ꯉꯥꯛꯇ ꯑꯣꯏꯔꯛꯄꯅꯤꯅ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯆꯥꯕꯒꯤ ꯊꯛꯄꯒꯤ ꯊꯣꯡꯕꯒꯤ ꯊꯥꯛꯄꯒꯤ ꯑꯗꯨꯝ ꯄꯥꯡꯉꯦ ꯃꯥꯗꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯄꯂꯦꯟꯗꯁꯨ ꯀꯩꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯊꯦꯡꯅꯔꯝꯃꯤ ꯑꯩꯈꯣꯏ ꯕꯨꯡꯉꯣꯒ ꯏꯕꯥꯅꯤꯁꯦ ꯊꯦꯡꯅꯔꯝꯃꯤ ꯃꯇꯝꯗꯨꯗꯁꯨ ꯑꯁꯥꯔ ꯐꯅ ꯌꯥꯝꯅ ꯀꯥꯞꯄꯗꯣ ꯑꯩꯈꯣꯏ ꯕꯨꯡꯉꯣꯗꯨꯁꯨ ꯌꯥꯎꯏꯅꯦꯅ ꯑꯩꯅ ꯌꯦꯡꯉ ꯁꯣꯛꯀꯅꯤꯀꯣ ꯍꯥꯏꯗꯅ ꯇꯧꯔꯣꯏꯗꯗꯤ ꯄꯥꯈꯠꯅ ꯊꯣꯛꯂꯛꯑꯦ ꯏꯅꯥꯎꯗꯣ ꯏꯆꯦ ꯀꯩꯅꯣꯁꯤꯅ ꯏꯄꯥꯁꯤꯅ ꯃꯥꯅ ꯍꯤꯡꯉꯤꯉꯩꯗ ꯁꯨꯝ ꯄꯥꯝꯖꯔꯝꯕ ꯏꯆꯦꯗꯒꯗꯤ ꯃꯆꯦꯅꯤ ꯀꯥꯏꯅꯒ ꯁꯨꯝ ꯀꯣꯏꯖꯗꯅ mana pamjabje ꯍꯣꯏ ꯀꯩꯀꯩꯒꯗꯤ ꯍꯥꯏꯕꯤꯔꯝꯃꯤ ꯏꯆꯦꯅ ꯅꯤꯡꯕ ꯊꯨꯡꯈꯤꯗ꯭ꯔꯦ ꯀꯥꯏꯅ ꯈꯟꯖꯕ ꯀꯩꯀꯩꯒꯗꯤ ꯂꯩ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕꯁꯤ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯂꯥꯏꯔꯤꯛꯁꯨ ꯌꯧꯅ ꯇꯝꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯑꯃ ꯇꯧꯍꯟꯕꯁꯨ ꯉꯝꯗꯦ ꯃꯥꯅ ꯄꯥꯝꯖꯕꯁꯤ ꯙꯣꯜ ꯏꯁꯩꯅ ꯑꯌꯥꯝꯕ ꯑꯣꯏ ꯖꯒꯣꯏ ꯀꯩꯀꯥꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏ ꯃꯈꯥ ꯇꯥꯔꯁꯨ ꯏꯅꯥꯎꯗꯣ ꯂꯩꯔꯗꯤ ꯃꯈꯥ ꯇꯥꯔꯁꯨ ꯑꯗꯨꯝ ꯎꯠꯄ ꯉꯝꯒꯅꯤ ꯃꯥꯒꯤ ꯖꯒꯣꯏꯁꯤꯅ ꯏꯄꯥꯝ ꯄꯥꯝꯃꯦ ꯑꯗꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯖꯥꯟꯁꯤꯁꯨ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯩꯈꯣꯏꯒꯤ ꯕꯦꯕꯥꯔ ꯅꯨꯡꯕꯥꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯅꯨꯄꯤ ꯑꯃꯅ ꯑꯌꯨꯛ ꯉꯟꯇꯥ ꯏꯔꯨꯖꯔꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯗꯨꯝ ꯅꯨꯄꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯤꯁꯨ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯥꯁꯦ ꯏꯆꯦ ꯌꯨꯝ ꯄꯥꯟꯕ ꯈꯣꯠꯄꯗꯤ ꯃꯥꯗꯤ ꯌꯨꯝ ꯄꯥꯜꯂꯣ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯕꯨꯡꯉꯣꯁꯦ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯜꯂꯗꯤ ꯌꯨꯝꯗ ꯏꯅꯦꯖꯅ ꯂꯩꯅꯕ ꯈꯣꯠꯅꯕ ꯃꯥꯗꯤ ꯖꯒꯣꯏꯒꯤꯅꯤ ꯑꯗꯒꯤ ꯊꯕꯛꯀꯤꯅꯤ ꯁꯥꯖꯥꯟꯒꯤꯅꯤ ꯈꯨꯟ ꯉꯥꯛꯄꯅꯦꯅ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯊꯤꯖꯤꯜꯂꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯛ ꯆꯨꯔꯛꯑꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯊꯤꯔꯔꯣꯏ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯀꯠꯊꯣꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦ ꯅꯨꯡꯁꯤꯅꯕ ꯂꯩꯔꯝꯕꯩ ꯋꯥꯔꯤꯁꯨ ꯏꯆꯦ ꯍꯣꯏ ꯊꯣꯏꯅ ꯇꯥꯍꯧꯗꯕ꯭ꯔꯥ ꯅꯨꯡꯁꯤꯅꯕꯗꯤ ꯂꯩꯔꯝꯕꯗꯣ ꯃꯥ
ꯍꯦꯛ ꯃꯥꯕꯨ ꯄꯥꯝꯖꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯃꯥꯅ ꯌꯥꯗꯕꯅꯤꯅ ꯅꯨꯄꯤꯁꯤꯡꯁꯨ ꯑꯗꯨꯝ ꯋꯥꯈꯜ ꯑꯃꯗ ꯌꯨꯡꯉ ꯂꯩꯈꯤꯕꯗꯣ ꯌꯨꯡꯉ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯊꯤꯔꯔꯣꯏ ꯈꯟꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯒꯦꯅ ꯍꯣꯏ ꯀꯠꯊꯣꯛꯑꯦ ꯑꯗꯣ ꯃꯥꯅ ꯁꯨꯝ ꯖꯒꯣꯏ ꯏꯁꯩ ꯇꯝꯕꯤꯕ ꯑꯗꯩꯗꯤ ꯙꯣꯟꯒꯨꯝꯕ ꯊꯤꯟꯕꯒꯨꯝꯕ ꯇꯝꯕꯤꯕ ꯈꯣꯠꯄꯤꯕꯗꯁꯨ ꯑꯗꯨꯝ ꯄꯩꯁꯥ ꯂꯧꯔꯣꯏ ꯈꯣꯠꯂꯣꯏ ꯀꯥꯏ ꯍꯥꯏꯕꯤꯔꯝꯕꯒꯤ ꯃꯇꯥꯡꯗꯣ ꯍꯥꯏꯌꯦ ꯏꯃꯥꯅꯕꯨꯗꯤ ꯂꯤꯕꯨꯗꯤ ꯂꯤꯕꯤ ꯑꯗꯣ ꯃꯌꯦꯛ ꯈꯛꯇꯪ ꯁꯦꯡꯅ ꯊꯝꯕꯤꯌꯨꯅꯦ ꯏꯆꯦꯅ ꯇꯥꯍꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯅ ꯖꯒꯣꯏ ꯇꯝꯕ ꯈꯨꯗꯤꯡꯃꯛꯇ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯂꯩꯇꯕ ꯌꯥꯎꯔꯛꯄꯗꯨꯗ ꯃꯥꯅ ꯇꯪꯈꯥꯏ ꯑꯃꯅ ꯄꯩꯁꯥ ꯄꯤꯕ ꯉꯝꯕꯒꯨꯝꯕ ꯇꯪꯈꯥꯏ ꯑꯃꯅ ꯄꯤꯕ ꯉꯝꯗꯕꯒꯨꯝꯕ ꯄꯤꯕꯗꯨꯗꯒꯤ ꯃꯦꯟꯁꯤꯜꯂꯒ ꯗ꯭ꯔꯦꯁ ꯅꯨꯡ ꯍꯥꯏꯕ ꯑꯃ ꯂꯥꯛꯄꯅꯤꯅ ꯑꯋꯥꯏꯕ ꯍꯥꯏꯕ ꯑꯃ ꯂꯥꯛꯄꯅꯤꯅ ꯃꯗꯨꯒꯤ ꯄꯤꯔꯛꯄ ꯃꯈꯣꯏꯒꯤ ꯇꯪꯈꯥꯏꯗꯨꯅ ꯑꯃꯨꯛ ꯄꯤꯔꯛꯇꯕ ꯑꯗꯨꯒꯤ ꯃꯥꯏꯅ ꯃꯦꯟꯇꯦꯜ ꯇꯧꯔꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕ ꯃꯐꯝ ꯖꯒꯥ ꯌꯥꯝ ꯂꯩꯌꯦ ꯑꯗꯒꯤ ꯄꯩꯁꯥ ꯄꯤꯔꯛꯏ ꯄꯣꯠꯇꯨꯅ ꯑꯃꯨꯛ ꯄꯨꯍꯧꯔꯒꯦ ꯑꯩ ꯂꯩꯇꯦ ꯈꯣꯠꯇꯦ ꯍꯥꯏꯔꯒꯁꯨ ꯃꯥꯅ ꯑꯗꯨꯝ ꯄꯤꯊꯣꯛꯄꯤꯔꯝꯕ ꯌꯨꯝꯗꯗꯤ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯒ ꯑꯗꯨꯝ ꯄꯩꯁꯥꯗꯤ ꯄꯣꯔꯛꯇꯦ ꯅꯪꯅ ꯖꯒꯣꯏ ꯇꯝꯃ ꯆꯠꯂꯒ ꯍꯥꯏꯗꯅ ꯀꯠꯊꯣꯛꯄꯗꯅ ꯃꯁꯛ ꯑꯗꯨꯝ ꯑꯣꯏꯔ ꯂꯥꯛꯄꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯨꯁꯜꯂꯛꯇꯦ ꯏꯆꯦ ꯏꯆꯦꯒꯤ ꯏꯄꯥꯗꯨꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯦ ꯏꯄꯥꯁꯦ ꯆꯪ ꯂꯥꯎꯕꯅꯤꯀꯣ ꯆꯪ ꯂꯥꯎꯕ ꯏꯄꯥꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯦꯅ ꯍꯦꯛ ꯇꯥꯕꯗ ꯏꯆꯦ ꯏꯁꯥꯗꯗꯤ ꯑꯋꯥꯕꯗ ꯄꯤꯛꯊꯟꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯣ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯑꯗꯨꯝ ꯏꯁꯥꯗꯁꯨ ꯑꯗꯨꯝ ꯆꯥꯎꯊꯣꯛꯄꯒꯁꯨ ꯐꯥꯎꯕꯤꯕ꯭ꯔꯥ ꯈꯨꯔꯥꯏ ꯃꯥꯏꯀꯩꯒꯤ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤꯗ ꯂꯩꯈꯤꯗ꯭ꯔꯤꯕ ꯃꯤ ꯃꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯈꯨꯠ ꯊꯦꯛꯄ ꯌꯥꯔꯤꯗꯅ ꯑꯗꯣ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯏꯄꯥꯁꯨ ꯑꯃ ꯑꯣꯏꯔꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯉꯝꯕ ꯏꯄꯥ ꯑꯣꯏꯔꯦ ꯍꯥꯏꯅ ꯁꯨꯝ ꯏꯁꯥꯗꯒꯗꯤ ꯆꯥꯎꯊꯣꯛꯆꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯏ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯍꯣꯏ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯟꯅꯗꯤ ꯑꯩꯒꯤ ꯏꯄꯥ ꯅꯠꯇꯅ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈꯤꯗꯕꯅꯤꯅ ꯑꯩꯒꯤ ꯊꯣꯡꯖꯤꯟ ꯍꯥꯏꯕꯃꯛꯇꯨꯝꯁꯨ ꯑꯣꯏꯔꯛꯑꯦ ꯄꯥꯈꯠ ꯅꯨꯡꯉꯥꯏꯇ ꯑꯁꯨꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏꯁꯦ ꯀꯩꯒꯨꯝꯕ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯁꯣꯛꯑꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯒꯤ ꯊꯣꯡꯖꯤꯟ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯣꯡꯖꯤꯟ ꯌꯧꯔꯛꯑꯦ ꯍꯥꯏꯗꯅ ꯃꯆꯥꯗ ꯄꯥꯜꯂꯒꯗꯤ ꯈꯪꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯄꯦꯟꯗꯦ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯈꯜꯂꯨꯗꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯆꯠꯂꯤꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯜꯂꯛꯀꯗꯕꯩꯗ ꯅꯤꯡꯉꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯜꯂꯛꯀꯗꯕꯩꯗ ꯅꯤꯡꯉꯤ ꯊꯦꯡꯉꯒ ꯃꯥ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯕꯗ ꯃꯥ ꯍꯦꯛꯇ ꯑꯣꯏꯔꯝꯕꯅꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯊꯪꯅꯕꯅꯤꯅ ꯑꯩꯅ ꯃꯆꯤꯟꯗ ꯂꯩꯕꯅꯤꯅ ꯑꯃꯨꯛ ꯆꯪꯉꯛꯀꯗꯕꯩꯗ ꯅꯤꯡꯉꯦ ꯑꯗꯨ ꯉꯥꯜꯂꯒꯁꯨ ꯑꯗꯨꯝ ꯂꯥꯛꯀꯗꯕꯩꯗ ꯅꯤꯡꯉꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯒꯗꯕꯩ ꯅꯤꯡꯉꯤ ꯃꯥ ꯁꯤꯅꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯟꯗꯦ ꯂꯥꯛꯀꯗꯕꯗꯩ ꯅꯤꯡꯉꯤ 이제 한덕기 자기디 작곡보다 남아머로이 하이타레코 마망이 자기기 작곡보다 좀 누시바 와헤이 아주 이제다 하이비람바 까리까리가디 레이 야마다 레이 누미도 타릭 아리 데데다 마는 폰 떠래 아코이제 짝 좀 짜미나지 그 작곡우주 거너드라바니나 코나 코이 인원게 하이타레 짝자라 아범 짝자라 짜미나지 작곡우주 거로이더바니나 바양게 오이나 숨 ꯇꯧꯅꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯧꯗꯔꯦ ꯀꯧꯕꯁꯨ ꯀꯧꯔꯔꯣꯏ ꯆꯥꯛꯇꯤ ꯆꯥꯛꯈꯣꯝ ꯑꯃꯃꯝ ꯆꯥꯃꯤꯟꯅꯁꯤ ꯄꯨꯟꯁꯤ ꯀꯔꯤꯅꯣ ꯑꯋꯥ ꯑꯅꯥ ꯀꯩꯀꯥ ꯁꯨꯝ ꯇꯥꯟꯅꯁꯤ ꯈꯣꯠꯅꯁꯤ ꯍꯥꯏꯕꯗꯨ ꯃꯥꯏ ꯆꯥꯕꯁꯤꯗ ꯃꯥꯁꯦ ꯈꯪꯍꯧꯗꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯐꯣꯟ ꯇꯧꯔꯛꯄꯁꯤꯗ ꯃꯥꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯒ ꯃꯥꯅ ꯃꯊꯪ ꯁꯨꯝ ꯄꯥꯏꯍꯜꯂꯦ ꯑꯩꯈꯣꯏ ꯏꯅꯦꯝꯕꯤ ꯕꯕꯥ ꯏꯃꯥ ꯂꯣꯏ ꯃꯊꯪ ꯄꯥꯏꯔꯛꯑꯦ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯀꯣꯛ ꯃꯊꯪ ꯅꯥꯏꯅ ꯃꯥꯗꯤ ꯃꯥꯗꯨꯒ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯩꯔꯒ ꯍꯟꯗꯛꯀꯤꯗꯤ ꯆꯥꯛꯀꯧꯕꯗꯣ ꯀꯧꯗ꯭ꯔꯕꯅꯤꯅ ꯃꯊꯪꯗꯗꯤ ꯑꯩ ꯌꯥꯎꯔꯒ ꯄꯨꯂꯞ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯃꯥꯗꯤ ꯂꯥꯛꯀꯗꯣꯏ ꯃꯥꯗꯤ ꯃꯊꯪꯗꯁꯨ ꯎꯕꯁꯨ ꯐꯪꯉꯔꯣꯏ ꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯃꯥꯅ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯄꯨꯕꯗꯁꯨ ꯃꯌꯥꯝ ꯃꯤꯇꯪ ꯄꯥꯡꯉꯤꯕꯅꯦꯅ ꯑꯊꯥꯕ ꯂꯃꯣꯡꯗ ꯈꯔ ꯃꯀꯣꯛ ꯊꯨꯒꯥꯏꯕꯤꯅ ꯏꯅꯥꯎꯄꯥꯗꯣ ꯑꯩꯅ ꯊꯃꯣꯏꯁꯦ ꯆꯥꯛꯇꯅ ꯒꯥꯔꯤ ꯇꯧꯕꯒꯤ ꯆꯠꯂꯨꯏꯗ ꯄꯨꯡꯋꯥꯏꯗ ꯃꯥꯅꯗꯤ ꯄꯥꯝꯖꯕꯗꯣ ꯑꯣꯏꯕꯅꯤꯅ ꯃꯀꯣꯛꯇ ꯐꯣꯠꯄꯗꯣ ꯎꯔꯒ ꯑꯩꯈꯣꯏꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕꯁꯨ ꯈꯪꯍꯧꯗꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯁꯨ ꯌꯥꯝ ꯇꯥꯡꯉꯦ ꯃꯣꯏ ꯑꯍꯨꯝ ꯁꯨꯏꯀꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯅ ꯂꯩꯔꯝꯕꯅꯦ ꯑꯗꯨꯒ ꯃꯥꯁꯨ ꯆꯠꯈꯔꯦ
ꯏꯆꯦ ꯁꯨꯝ ꯀꯞ ꯂꯩꯔꯦ ꯑꯩꯈꯣꯏꯁꯨ ꯄꯨꯂꯞ ꯋꯥꯃꯤꯟꯅꯔꯁꯨ ꯏꯆꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯇ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯅꯤꯡꯕꯁꯨ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯑꯋꯥ ꯑꯅꯥꯁꯤꯡꯁꯦ ꯁꯨꯝ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦ ꯃꯤꯀꯞ ꯃꯤꯔꯥꯎꯈꯨꯜꯁꯤꯡꯁꯦ ꯑꯗꯣ ꯏꯆꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯧꯕꯒꯤ ꯃꯆꯦ ꯑꯃ ꯑꯣꯏꯅ ꯂꯩꯉꯥꯛꯇ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯏꯆꯦ ꯂꯩꯉꯥꯛꯁꯨ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯕꯤꯔꯦꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯣꯛꯇꯅꯕ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯅ ꯆꯥꯏꯕ ꯃꯩꯆꯥꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯁꯤꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯖꯅꯨ ꯑꯗꯨꯒ ꯂꯥꯟꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯟꯕꯤꯔꯣ ꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯏꯆꯦ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯅ ꯏꯆꯦ ꯑꯩꯈꯣꯏꯗ ꯇꯦꯡꯕꯥꯡꯕꯤꯔꯛꯄ ꯁꯦꯟꯐꯝ ꯈꯔ ꯇꯥꯁꯟꯖꯔꯒ ꯁꯨꯃꯥꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯁꯤꯒꯤ ꯃꯅꯥꯛꯇ ꯈꯔ ꯃꯈꯩ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯅꯕ ꯍꯣꯠꯅꯖꯩ ꯏꯆꯦ ꯑꯗꯣ ꯉꯁꯤ ꯂꯥꯛꯆꯔꯤꯉꯩ ꯃꯅꯨꯡꯁꯤꯗꯁꯨ ꯏꯆꯦꯒꯤ ꯏꯌꯥꯝꯕꯒꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯑꯦꯅꯤ ꯄꯣꯠ ꯑꯃ ꯂꯩꯅꯅꯕ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯆꯪꯕ ꯑꯦꯅꯤ ꯁꯦꯟꯐꯝ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯖꯔꯝꯒꯦ ꯏꯆꯦ ꯑꯗꯨꯝ ꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯏꯠꯇ ꯈꯤꯇꯪ ꯄꯥꯡꯖꯔꯝꯒꯦ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯣ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯤꯕꯤꯗꯅ ꯏꯆꯦ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯁꯨ ꯌꯥꯝꯃꯦ ꯌꯥꯝ ꯊꯥꯏꯌꯦ ꯃꯥꯅꯦ ꯑꯗꯨꯝ ꯂꯣꯏ ꯌꯥꯎꯋꯦ NCC ꯑꯗꯒꯤ ꯀꯔꯥꯇꯤ ꯅꯨꯡꯔꯥꯇꯤ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯝ ꯍꯥꯟꯅ ꯃꯐꯝꯗꯨ ꯐꯝꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯃꯤꯇ꯭ꯔꯤꯁꯦ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄꯤꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯑꯩꯈꯣꯏꯁꯨ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯅꯝꯈꯤꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝꯗ ꯍꯪꯖꯅꯤꯡꯉꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯇꯁꯨ ꯂꯥꯟꯁꯦ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯁꯤꯒꯨꯝꯕ ꯃꯤꯀꯞ ꯃꯤꯀꯥꯎꯈꯨꯜꯁꯤꯡꯁꯦ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯋꯥꯔꯦ ꯑꯗꯨꯝ ꯂꯥꯟꯁꯦ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯅꯣꯂꯨꯛꯅ ꯊꯝꯖꯔꯤ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯁꯤꯃꯤꯇ꯭ꯔꯤꯁꯤꯅ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯋꯥ ꯑꯅꯥꯁꯤꯡꯒꯤ ꯄꯥꯎꯗꯝ ꯇꯝꯖꯕ ꯑꯊꯧꯕ 12ꯒꯤ ꯌꯨꯝ ꯃꯥꯏꯀꯩ ꯊꯤꯖꯗꯨꯅ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯆꯕꯒꯤ ꯊꯧꯔꯝ ꯄꯔꯦꯡꯁꯤꯡ ꯑꯩꯈꯣꯏ ꯉꯁꯤ ꯈꯨꯔꯥꯏ ꯊꯣꯏꯗꯤꯡꯖꯝ ꯂꯩꯀꯥꯏꯗ ꯂꯥꯛꯇꯨꯅ ꯑꯊꯧꯕ ꯃꯣꯏꯔꯥꯡꯊꯦꯝ ꯀꯤꯡꯁꯟ ꯃꯩꯇꯩꯒꯤ ꯁꯪꯒꯥꯏꯗ ꯉꯁꯤ ꯂꯥꯛꯆꯕꯒꯤ ꯊꯧꯔꯝ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯅꯁꯨ ꯁꯦꯌꯔ ꯑꯃꯇꯪ ꯇꯧꯕꯤꯔꯝꯂꯒ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯑꯊꯧꯕ ꯀꯤꯡꯁꯟꯒꯤꯗꯃꯛꯇ ꯏꯕꯤꯅꯤꯡꯕ ꯋꯥꯍꯩ ꯄꯔꯦꯡ ꯂꯩꯔꯒꯁꯨ ꯉꯁꯤ ꯁꯤꯃꯤꯇ꯭ꯔꯤꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯗꯣꯝꯅ ꯏꯕꯤꯅꯤꯡꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯕꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯌꯦꯡꯕꯤꯔꯛꯄ ꯃꯄꯨꯁꯤꯡ ꯃꯦꯇ꯭ꯔꯤꯛꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ